Hanbada Maroi Pausing Pijari. Mizoram State Assembly election gi fall ngasi lauthokre hana gi Mizoram gi Chief Minister Chauna Maithi Haure. UNLF Mumbai Kanglupna Koiring Luchingba UNLF Kangbugi Miyoi Karagi Matakta Sirak Kiba Maralga Mari Lenana Koiring Luchingba UNLF na Yaning the Bafongdorali. MLA Santina Takmu area the Labor Region and Water Sports Complex ta Ain Kaina Sang Silakpa Miyoi Sing Taktokpa Ngasidi Hauragani Haina Mafamadu da Ain Kaina Lam Kopsin Duna Kundari ba Miyoi Sing the Kankrai. Amadi UNLF Pambai Group ta NRFMG Officer Sing Yauna Luf Asigi Miyoi Kungamanga Yaukre. Kurumjari, Mami TV Prime Time News Mijing Tabir Punu for AMARJIT Hoksomna Taram Noksari. Hojik Pau Sandok na Pijari. Ho Kiba November gi Taret Tafangto Kiba Sit Nifu Leba Mizoram State Assembly election gi Fall ngasi lauthokre. Lengak Pairiba Mizo National Front MNF Regional Party Singna Punsilaga Semba Joram People's Movement ZPM gi Makuta Shauna Maithi Banangkre. Loinana Chief Minister Joram Thangasu Aizol East Wanda ZPM gi Mirep Lanthang Sangagi Makuta Satina Maithi Banangkre Hairi. Ngasi result lauthokibada ZPM na sit Kungataret MNF na sit Tara BJP na sit Ani Amadi Atay na sit Amafangki. State asida ZPM na absolute majority fangbaga loinana party asina anauba government semna naba tauragani hairi. Amaromda ngarang result lautokiba sit marida BJP na state ahumda aduga Congress na amada mai pakre. Sit Sanige Kuntra leba Madhya Pradesh da Lingak Pairiba BJP na sit Samaga Humpuga Mari. Sit Chani leba Rajasthan da BJP na sit Samaga Taraga Manga aduga sit Marfudra leba Chhattisgarh da BJP na sit Yankhiga Mari Fangduna government semlagani. Congress na Telangana da sit Humpuga Mari Fangduna government semlagani. Moirang Kendra gi MLA Santina Takmu area da Labor Regional Water Sports Complex da Ain Kaina Sangsilakpa Miyoi Sing Taktokpa Ngasidagi Hauragani Haina Mafam Aduda Ain Kaina Lam Kopsin Dunu Kundari ba Miyoi Sing da Kangankre. Revenue Commissioner na Hana November gi Tarik Kunga Marida Ain Kaina Kunda Siliba Miyoi Sing Adu Taktokna ba notice thokiba Adu Kanganba Oina Mafam Aduda Chatpada Paumi Sing da MLA Santina Wafam Adu Fongdokibani. Loinana Moirang Kendra Subdivisional Officer C.S. Somarendra Nasu Mafam Aduda Kundariba Miyoi Sing Aduda Pairiba Piriba Deadline Gi Matung Ina Matik Saba Putoktuna Lam Adugi Aseng Mapuni Haiban Singba Claim Adu Tobiu Haiki Amasung Authority Singasu Corporate Tobiu Haine Pondoki. Close to the way Mong Lapagi, the review comes sana, and the Hogi Tang Kun Marida, more order the Kalagan and Lopiro, Aduna, Yauri, and Tang Kun Marida, or Reverend Tokyo, Machi eviction toward the Hyper, a Deputy Commissioner Bishampuna, Estio, the Peter Aga, Estiona, high Mio Singsida, Makoi notice issue to her, Makoi notice issue to Wimatamdo, Haying a Royal, and a Haying Loigadi, Tuesday Humanity, high eviction already, Adani, Masamasana, Mapums in close to Viva, and in sports complex or was a gari policy ni makada ji so we agreement lama project among paikal ko phomsda laibi ba khudi mangna masaba sai mang da laba masana ya posi lokthok piu haiduna moirang ke ni MLA moina imanda pil tawjari mase in interest of the Manipur peoples kini aduna mase khalbi raga mayamna inclusion do piu aduma koi gi dakale mo puno do ai ge so dum tanasi awada pa khoina pangwe ha so dum pangjage ani inclusion sing di yam thula do piu haiduna ai me ke de appeal tawjari UNLF Pambai Kanglupna Koiring Lusingba UNLF Kangbugi Miyoi Karagi Matakta Sirakkiba Maralga Mari Lenana Koiring Lusingba UNLF na Yaning da Bafongdorgi. Aina Tinkrabal Luf Asigi Secretary Publicity Central Committee M Sakena Praise the Thadorok Pachiron Amana Hairi
ke AIDS pambai khutpugi choirola UNLF na ki gadabanati loinana India da sangjakraba khutpu asina satharakpa kihan khanganba asida UNLF na sabsana thengnagani Serona Sinhai party dagi tanthokraba ke AIDS pambai group na UNLF ke ming sizinaduna makoigi media coordinator Sarairongba Koba amana khutyek piduna print amadi electronic media da UNLF miyam da lana uhanaba cheron toklaglei Party manungi wathok sing waroisin purakkibagi matang da hai party gi manung da thokkiba thodok wathok sing party gi constitution gi matung ina waroisin purakkiba ngaktani Kumza lisingani kungi zunda thokkiba UNLF ki manungi wathok adu inquiry tawduna Central Committee na waroisin piki Hojik peace talk toriba pambai group asi peace talk ki mingda matung saba miyoi singni haiba adu miyamna munna nainabiu hairi Malem Prithibigi lam singi manungda lengak na internet khwaidagi sangna thingba mafam Manipur na oire Masagi inat lining laisonda amadi art and culture gi lamda thoidokna singthaningai oiraba mafam amasu oiriba Manipur ase ngasidi tangdu leita draba phibam amada sagonaduna leiri Thokliba kangluf anigi irang asina maram oiduna malem pumbagi oina Manipur na khwaidagi sangna internet service thingjanba lam oire haiduna Wikipedia da record leiri Lebak asigi lengakna Manipur bu act is policy gi thongal oihengani hairabasu ngasigi lengak asinadi thabak oina onthorakpagi mamidi ubu fangdre Thokliba lana se kuki narco terrorist singna makoigi militant singa khussamnaduna satharakpa lane irang asina maram oiduna thingjan lakhiba internet service asi haukiba September 19 dagi nimit kharanigi oina komthok lakhi adum oinamak ngasi commissioner home na Ching amasung tamgilona ba mafam singi kilometer anigi area khak natana khudaktagi tha asigi taraga nipan gi numidang pung 8 minute nifuga manga fawba atingba ase komthokle haibagi order thokre National Revolutionary Front Manipur NRFM gi officer sing yauna love asigi miyoi kunga manga ngasi UNLF pambai group ta yaukre UNLF pambai kanglupta nauna yauraklaba miyoi sing aduda major ama officer ani NCO ama yauri makoina sanglakpada afoba makalge khulai singsu yaurakhi hairi makoibu taramna okpagi thorom ama ngasi Thobal district ki ingorokta leiba UNLF pambai group ki camp amada pangthokre thorom maduda pambai group ki chief of army in charge Thoksom Sidaba Maitai Secretary Finance Ton Sana Organization Secretary Nongdol na chingba luchingba sing saruyaki thorom maduda Thoksom Sidaba Maitai na phongdok kibada pambai group ta thajaba thamduna ningtam ihau asida amatta oina thabak tongminagani haibu wakalonda NRFM gi Major Boysa Second Lieutenant Bungsa Sergeant Major Nongsaba amadi Captain Yurembana luchingduna miyoi kungamanga asi yaurakpani Lup asigi lemhoriba sing amadi atop lup sing su changbirakuna punna thabak tominasi haiki NRFM gi Major Boychana phongdok kibada lamdam asigi lalho lup sing machoi tawbagi mahutta amatta oina thabak tominasi haibagi wakalonda UNLF pambai group ta yaurakpani iramdam asigi damakta aikoi masel punsilaga thabak tominasi haiki Tarik marigi sida lakibani akoigi National Revolutionary Front Manipur adoma sigi Major Boycha haina amana singa kanda akoigi party da habi akoigi United Nations Liberation Front ki lani sanglupta masagi thajaba thamba dagi makoi akoida pulap akoigi income yosida akoi saruk yajaraga saruk punna yaminaraga thaboksi tongminasi haiba potu ta thajabadagi moina thajaba thambirakodagi maina moi mi punna mi kunmanga changai mi kunmanga siki manungda officer ani NCO ani adumaina moi marina chinga kanda lakhibani adu mokoi punna kulai kunmanga yawi kulai ji afaba
ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ LMG ꯁꯤꯡ ꯑꯗꯒꯤ ꯏꯟꯁꯥꯁ LMG ꯑꯗꯨꯒ ꯑꯣꯇꯣꯃꯦꯇꯤꯛ ꯔꯥꯏꯐꯜꯁꯤꯡ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯆꯪꯉꯛꯈꯤꯕꯅꯤ ꯑꯗꯣ ꯃꯈꯣꯏꯅ ꯆꯪꯉꯛꯄꯁꯤ ꯑꯩꯈꯣꯏꯒ ꯏ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩꯅꯔꯒ ꯑꯗꯨꯃꯥꯏꯅ ꯆꯪꯉꯛꯈꯤꯕꯅꯤ ꯑꯗꯣ ꯃꯁꯤꯗ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯐꯥꯕ ꯄꯨꯟꯕ ꯑꯗꯨ ꯀꯤꯍꯟꯕ ꯑꯗꯨꯒꯨꯝꯕ ꯑꯃꯕꯨ ꯌꯥꯎꯗꯅ ꯇꯧꯕꯅꯤ. A spectacular countenance on Manipuri language, literature and culture haiba topic asida nomagi oiba national seminar ama Manipur University gi Art Science Department gi Senate Hall da lakliba December gi taraga tarukta pangthok lagani hairi. National seminar asi North East Biography Forum na Writers Platform Manipur ga khusamnana sinmani. Haudokpagi thoramda Saita Busan Lairen Lakpam Shruti Kumar Culture and Activist KV Ingarembo, former Director Agriculture Department RK Nayan Sana Devi Amadi Advisor Writers Platform Manipur Nongthombam Kiran Kumar Singhana Chief Guest President Amadi Guest of Honor Oigani Hairi. Khangabo Makhalai Kaida Leba Laisram Khamba Amadi Gambini gi Imung Manungna Wangbal gi Rice Research Center da Hangliba Relief Camp ta Leidiba Inmet Humbudraga Nitweda Ngasi Ningtam Thagi Blanket Kudol Tamkre. Inmet Singda Blanket Yentokpagi Thoram Aduda Khambagi Machanupi Gaya Devina Fongdok Kibada Ningtam Tha Asida Relief Camp ta Leidiba Inmet Singi Ingbagi Kudong Sadaba Kaya Adu Karafananaba Blanket Mating Pangmani. Inmet singna pukning hantabigano lamdam asigi miyamnasu angamba mateng pangbiu haiki. Jawaharlal Nehru Manipur Dance Academy Imphal tongan ba Sankirtan gi organization singa khusam naduna ngasi tara suba Sankirtan Day DM College campus ta leiba academy asigi sanglenda palan tokre. Thoramada Manipur Legislative Assembly gi Speaker Thoksam Saitabrata Singha, Jawaharlal Nehru Manipur Dance Academy gi Director P. Bilas Singha, visiting Guru JNMDA Namairakpam Manglembabu Amadi Aribam Brajakumar Sharmana Chief Guest President Amadi Guest of Honor Oiki. Thoramadu Sharuk Ama Oina Sankirtan gi Lamda Saknairaba Miyoi Karada Certificate Momento Amadi Sol Piduna Ikai Kumnabu Utki. Loisilakpada JNMDA gi Mahiroi Singna Holy Dhon Dolok Amadi Sankirtan Miyamda Utki. HDFC Bank na Social Responsibility Scheme gi Makada Thawbal District ki Hospital Singda Leiba Eye Department ki Equipment Sing ngasi Deputy Commissioner Thawbal gi Kuthangda Kudol Tamkre. District Administration Thawbal na Sindana Deputy Commissioner Thawbal gi Conference Hall da Pangthokpa Equipment Sing Khusin Nabagi Achamba Thoram Amada HDFC Bank ki Cluster Head Dizendra Barua Punamit Layang Bada Changba Equipment Kunganipan Deputy Commissioner Thawbal Antem Subas da Equipment Sing adu Khusinaki. Ngasigi thoram aduda mari leinana wangang bada Deputy Commissioner Thawbal Antem Subas Nahai Thawbal District ki leiriba hospital singda mit layeng bada changba khutsu khulai kayagi awat pa leiraba sing adu kharada oirabasu mating pangbinanaba district asigi bankers singda haijarubada HDFC Bank na ngasigi mamal yamlaba equipment sing asi khudol tamlakhibani. Sahi asigi haugalakpadasu Manipur State Cooperative Bank nasu District Hospital Thawbal da Ophthalmology Department ta yamna maru oiba equipment ani amasu piramkhre haina mahakna makhatana phongdoki. Ngasigi equipment yanthokpagi thoram aduda CMO Thawbal Dr. Y Nokul ADM Thawbal B Lokeshwar Sharma District Hospital Thawbal gi Medical Superintendent W Rohini Kumar District Hospital Thawbal gi Eye Department ki Nodal Officer Dr. Okram Birbala Devi Amadi HDFC Imphal Amadi Thawbal Branch ki Manager Amadi Staff Singsu Sharuyaki. District sida lairiba maruaina ikoina emphasis pizabasi health amasung education se sakhat handaba yade haibagi changselapa khongthang siga mari leinana ikoina district administration na su kanna hona jabadagi
line anisida health education gasi saukhat na bona zabada akhoi banks NGOs mayam sigi mateng yam darkar ta bahai tare akhoi gi di mi si yam banina mafam khudi makta opportunity loina piwa ngam dabanina so akhoi na district ki bankers singi meeting tokan da I requested all the bankers friends to help the district administration in whatever way you can so that we can make the life of the people easy and basically this medical ka thing affordable kaino da akhoi private ta kai da chatpa ngamdaba mayam am leiri haiba sumain tawbirakpadagi handaki sahi sidi akhoi gi district administration amasung district sigi health society gi di yam laibak phaba chahi ne nei logjage kaino da mamang gi February tha da su akhoi si Manipur State Cooperative Bank na su akhoi gi maruena akoina I department na yam emphasis pizza bani magi khulai je am changmani na sida su makoina khulai hum mamang da pibi rakre ba duna hujik se akoi district hospital sida madun aduki matik kana ba piri hai tare All Tulihal United Clubs Organization Atukogi Mari Suba Safong Kiban Nimit ke thoram ngasi Yaripok Tulihal gi TMWA Playground da pangthokrai thoram madugi saruk ama oina 103 Tulihal Village 9 Football Selection League Lisingani Kungo Humdoi Kungamari final match sanakrai. Thormaduda Tulihal Jilla Parishad ki member Kongbam Inausa Devi, Atukogi President MD Nayajuddin Said, Tulihal JP ki Chairman Kontaujam Soba, 33 ARB Koi Thawalgi Major Sahil, Manipur Creative School Imphal Chairman cum Managing Director MD Rais Ahmad, Evergreen Development Society ki General Secretary MD Arif Khan, Social Worker MD Ghaffur Amadi, MD Major Ahmad na mathang sina athoiba mitunglen thoram mapu amadi akhanaba mitunglen sing oina saruyaki. Ngasigi final match da TIYDO Tulihal Idigana Tulihal Mayai Welfare Association TMWA bu tie break ta goal ani henduna maithiba piki. United Nations na Manipur gi issue da based toba press release ama thadorakhiba adubu makhatana kupna review tobiu amadi aranba asoiba semdok pidanaba World Media Council na November gi tarik 3 dagi pangthorakhiba campaign adu ngarang loisinkre loisinkhiba thorum aduda mafam kaya dagi iraicha kayana online da pangthokhiba meeting aduda saruk yaduna loisinki World Media Council na leiba asigi miyambusu thagatki campaign asibu mai faan kibagi amasung leibak asigi miyamna UN Human Rights Commission gi injustice bu condemn tawi haiba asi yamlaba campaign asigi signature aduna utli hainasu makhataki loinana United Nations ki press release adubu nakal amarom tagi wang khakta ngangi hainasu World Media Council na United Nations bu bias oi hainasu haiki All Assam's Manipuri Students Organization ge advisor Saikom Komlakantana Silchar da pangthokpa press meet amagi matungina phongdorakpada mamangi ahal laman singna tobiramba thabak thoram sing natana hojikti anauba mihut singna activities amata toba leitre haina phongdokhi Organization ase hojikti one man organization khakta oiduna leire haiba ase Assam da leiriba miyoi sing khakta natana Manipur gi mapan da leiriba miyam sing nasu loina khangnaraba wafam amani haina Silchar gi Elora Hotel da pangthokiba press meet aduda mahakna haiki Mana makhatana phongdorakpagi matungina social media kharada Amsugi chief advisor Kundal Khetri Mayumna Thadorakpa statement aduda Saikom Komlakanta ase matam pumbada Vishnu Priya gi mayokta leiba miyoi amani haibu wafum adu leibuk thibani haina mahakna makhataki Pahogi mifam aduda saruk yakiba Amsugi Vice President Seram Paritona Kundal Khetri Mayum gi wafum adu Amsugi maikaidagi akan mamongda condemn tawi amasung furup anigi marakta machoi tananaba sinbu wafum ni haina su phongdoki Apun mai ti tengol na naira loop ani sibo to gai haraga nauna anoba ma semba bi wakolon da tonga sandokki daga leki adugi mathakta ima singna
मचा अखोइदा धमकना तौबा यारोय हाइबा वाही धमक कया ताजरे हाइबा वाही कया सिसु इमागी मफमदा चत्तुना रोक चखिबा लेखरे अदुगी मथक्ता अपुन मैते तेंगोलना मैरा मरक्ता मैरा पाइबा सारगना हाइबा वाही कया सिजनखिबा इमा सिंगी चेसिगी मफमदा चत्तुना सु अखोइना सेंगदोक चाहनबा लेखरे अदु मखोइ मखोइगी वाखलोंदगी फोंदोकपा वाफम अदु मखोइ मै मसाना फोंदोक याना फोंदोक चखिबा नत्ते मसी मखोइगी लुचिंगबिना फोंदोकपियो हाइबदगी फोंदोकपनि मदु मयेक सेंगना अखोइगी वीडियो क्लिपता लेजरे अखोइना हाइजनिंगबदी इमासिंगी मफमदा पुंबा मैते तेंगोलना करिगुम सिंगखिबा वफम अमत लेजखिदे अखोइदी मतम पुंगमक्ता कुबाक चांगजौ तरा लुनरगा इमासिंगी मफमदा अमत ओइना पुंसिनबिदुना नुपिला नुमित असि अमत ओइना पांगथोकपिरगा अखोइगी खुनाय असिबु मचासिंगबु नाउकोनबिउ हाइबा वफम असे कोइना थमजे ngasi Manipur Assembly da imagi mairana kuki gi MLA taragi mathakta akanbe action lokat piyo haina Assembly gi chairman amari speaker da memorandum amapishin krai imagi mairagi convener ti Sujatana makha takibada leibak asina mai hauna saktuna leiriba talak asida ruling party na board ki campaign sataba asi khanthawam thu e haina su haiki amasung wakal tadraba political parties sing asi prajamyamna matik sana para amatambibu matam ama oire haina su phongdoki loinana prajamyam busu amatta oina punna wakal taminnabagi matam adu oire hojikti leibak asi kansi natrabadi maitai haiba furup asi mutkiba yana lei haiki akoina ngasi imai mairadagi ngasi assembly manung changjarubagi maramdi akoina November 21 da tuki MLA tara sigi mathakta punishment pibagi do memorandum ama pibaneba pibiba potsigi moina punishment se pini natka piro output se koina numi humni bokki manung da pibiyo habadagi ngasi bo piraktrabani na akoi lan sidi khatare ngarang sabchana phagre aduga moina ngasi adu piba ngamdi maram kari gilo habadagi ngasi singa saidagi imagi mera ga myam sigi tongnara thanara padigi la samoi ani jambiro oma toga ai convener isaga adugi akoi ki convener amaga changu matam sta akoi manungda secretary leramdre moi ko aduga joint secretary tarpan unarai moi ke office ge khara faminari nutisi adu faminara pa matam dai se moina thaban thopa moi gi oinadi tarurak thare haiba aduga moirong ta gi response laktabani moi processing adum tawri si aina mohaina processing tawri moina reply pirak ta gi response toroktabani haibadu nadi lai ko ya banatabani na hujiti mai loi manne laga ko mai baitai Manipur se mai hauri banina madmaina lai ko padi ade ngasi parliament section da ngasi winter section hogre parliament ki adu mi gi are already separate ki lamukta demand tawni na dum khanga ga leira banina akoi gi na smai dum lai badi yar roi da banina aur phare do tari akoi gi speaker amasung chairman koi gi sapam nisikanta mokoi se amtang unabai gi lambi sinbiu aduga noi gi chief secretary noi secretary su habiro haiba matamda moise ngasi ni humni gi manung sida lo pau pizera ge aduga ai koi adi gi phone number la howi moi gi tarpan haiba joint secretary sida aduna maram moraga mi humni gi manung da speaker amasu koi gi chairman yauna koi amtang da phamina hini tai gi no habadi maramdi boy output pirak te lai bidia ro koi su lo section kai kai no moi na hare bo pot ki achu maran gi chala ka bi galu gi jim ki su si chang ube da mota sp na kauri koi Imphal West ki adu su chalu ni ke su kai te da ka lai te koi lan ba patan na ta banina adu ase ma pot pi da biar ngasi asu war ba matam sida mokoi na ngarang BJP se hambal sanglen da ka tawi ba vote khonggal e ba mai haudan bacha sin kan ge di haidra ga moi na son vote khong ba gi poro na chale re koi luchin ba sing se duna moi paratam bi ba ma prajam yam da darka oire hai ba gi wakhal du ne koi na tamjeri ba pose aduna prajam yam su si gyan ta ba matam ore akoi nu mana tra no modi akoi gi fruit akoi maitai hai ba pose mang ba gi pibam da leira अपुनब मैचै तेंगोल डिसेंबर तरगनी थुदा पांगथोकदौरिबा नुपिलाल असे अनि थोकपिदना अमत्तो अइना पुना पांगथोकपियो हाइना लुफ असिगी लुचिंग पुरेन थोकसोम मणिकुमारना कसार कोंजेंग लेकाइदा लेबा लुफ असिगी ऑफिसता पांगथोकिबा पावगी मिफम अमदा फोंदोखरे माना हाइकी लुफ असिना हौकिबा नवेंबर 9 दगी मैरा पाइबी लुफ अनिगी सेंट्रल कमिटीदा पुनसिननबगी वाफम थमकी मसिगी मतुंगदा नवेंबर तारिख 19 दा लखीपुर खुमनदा लेबा इबुदौ थोंनांगे संगलेंदा मैरा पाइबी लुफ मंगागी प्रेसिडेंट अमदी सेक्रेटरी सिंह यावना फम किबा मिफमदा थौरम मपु ओइकिबा आरके सनातोमना मैरा पाइबी लुफ सिंह अमत्ता ओइबना पुनसिनबा हाइजकी करिगुम्बा पुनसिनबा ngamdrabadi nupilaal tawbagi mahutta yumthong khudingda मैरा ओइना कत्तुना nupilan पालन तौबियो हाइना लेबा मयामदा अपील तौखी
ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜꯅ ꯃꯩꯔꯥ ꯂꯨꯞ ꯑꯅꯤꯁꯤꯕꯨ ꯊꯨꯒꯥꯏꯔꯦ ꯍꯥꯏꯔꯒ ꯅꯧꯅ ꯑꯅꯧꯕ ꯑꯃ ꯁꯦꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯣꯉꯥꯟ ꯁꯟꯗꯣꯛꯈꯤꯕꯒ ꯂꯩꯈꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯃꯥꯁꯤꯡꯅ ꯃꯆꯥ ꯑꯩꯈꯣꯏꯗ ꯊꯕꯛꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩ ꯊꯕꯛ ꯀꯌꯥ ꯇꯥꯖꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯀꯌꯥꯁꯤꯁꯨ ꯏꯃꯥꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯐꯣꯡꯗꯣꯛꯆꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜꯅ ꯃꯩꯔꯥ ꯃꯔꯛꯇ ꯃꯩꯔꯥ ꯄꯥꯏꯕ ꯁꯥꯔꯒꯦꯅ ꯍꯥꯏꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯈꯤꯕ ꯏꯃꯥꯁꯤꯡꯒꯤ ꯏꯆꯦꯁꯤꯡꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅꯁꯨ ꯑꯩꯈꯣꯏꯅ ꯁꯦꯡꯗꯣꯛꯆꯍꯟꯕ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯑꯗꯨ ꯃꯈꯣꯏ ꯃꯁꯥꯅ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯈꯤꯕ ꯅꯠꯇꯦ ꯃꯁꯤ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯤꯅ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯐꯣꯡꯗꯣꯛꯄꯅꯤ ꯃꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯇ ꯂꯩꯖꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯃꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜꯅ ꯀꯔꯤꯒꯨꯝꯕ ꯁꯤꯡꯅꯈꯤꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯖꯈꯤꯗꯦ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯨꯕꯥꯛ ꯆꯥꯡꯖꯧ ꯇꯔꯥ ꯂꯨꯅꯔꯒ ꯏꯃꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯤꯗꯨꯅ ꯅꯨꯄꯤ ꯂꯥꯟ ꯅꯨꯃꯤꯠ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯆꯥꯁꯤꯡꯕꯨ ꯅꯥꯎꯀꯣꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ Mizoram State Assembly election की फल ngasi लाउथोखरे हानगी मिजोराम की चीफ मिनिस्टर चाउना माइथी हौरे UNLF Pambai Kanglupna Kuiring Luchingba UNLF Kangbugi Miyoy Karagi Matakta Siraki Maralga Marilena Kuiring Luchingba UNLF na Yaning the Pamorli MLA Santina Takmu area the labor regional water sports complex ta ain kaina sangsilakpa miyoi sing takthokpa ngasidagi hawragani haina mafam maduda ain kaina lam khopchinduna khundari ba miyoi sing da khangankrai amadi UNLF Pambai group ta NRFM gi officer sing yauna lup asigi miyoi kunga manga yaukrai Ngasigidamukta di matang sila Mami TV Prime Time News sing people of Sinjari meeting tabir puno po AMARJIT talk somna amakana kurumjari.